Haukiba numit kayani tumina Lepluraba Matung Kuki Khulai Paiba Singna Ngarang Numidang Khanghodana Imphal East ki mafam anida nongmai kapsilaktuna makoina chathaba lan loidri haibagi moongda lan Chatharakhre Haukiba chahi Englishingani kunga humdogi me ahumdagi Meitei gi mathakta Kuki Khulai Paiba Singna Chatharakhliba landa asi tha asigi ahumda tha tarataret mapung phakibaga loinana Haukiba numit kayani nongmai kapa leplakibani Mamang tha September kunga tareta Army Recruitment yawa satpa Thawal District tagi Naha ahum lambi lamukna badagi Kuki Khulai Paiba Singna makhoi manungda naha ani lanfa oina phazilaga thamlingai manung September kungani gi ayu angan bada jiriba mungbung Meitei khulda taraga mangarak suba oina nongmai kapsilakibani haire Kuki na numit tarukni lanfa oina phazilaga thamlamba mioi naha ani ado irang tholpa tha tarataret mapung phaba numit October gi tang ahumda angan ba ayukta kotuna police ki kuthangda sinarkhiba numit marini gi matung ngarang Kuki Khulai Paiba Singna Imphal East ki mafam anida nongmai kapsilakibani Pau amagi matung ina Kuki Khulai Paiba Singgi nongmai gi landa ado ngarang numidang pung taret lom tabada Imphal East ki yangang popi police station gi manung chanba santi khongmal amasung thamna popi Meitei kholda Chatharakhibani haire Matam ga chunaba afaba makhalgi nongmai sijinariba Kuki lalhauba sing aduna Imphal East ki lanpham oiraga lairiba santi khongmal amasung thamna popi Meitei kholda thangnana lairiba sangarel machil amasung thamna popi uyok chingdagi fibam semlaga kapsilakibani hairi Kuki lalhauba singna nongmai kapsinduna ejek torokpa aduda misam amasung mafam aduda deploy toriba state force ke maikaidagi shu handuna nongmai round kaya kapadagi ejek adu lepkhi adom oinamal Kuki Khulai Paiba Singna khanghodana nongmai ge lan Chatharakhriba adu yenglaga mikupna hum singna ngaksen bagi thabakso laukhatle hairi